National Border Day ga mari lenina Ministry of Youth Affairs and Sports Government of India gi Makha Sports Authority of India Northeast Regional Center IMPHAL AMADI KHUMAN MAHEIKOL MAYANG IMPHAL ga PUNNA KHUTSAMNARAGA SINDUNA Sunday on cycle come fitness run HYBA WAKHALLON da school asigi OJASING AMADI Sai IMPHAL gi official SINGNA SARUK YADUNA PANGTHOKKHRE School adudagi hauraga Mayang IMPHAL gi akoiba mafam singda kilometer 10 sangba cycle gi rally amadi Khongna chenba lamzel kilometer mari rom chatluraba matungda school aduda amuk lamthungpham oiki lamzeloi amadi cycle rally da saruk yakiba mahairoi singda sai tagel part IMPHAL center official singna certificate piduna puning thokatki ngasagi thoramada Dr. Salam Dhanachandra Joint Director My Bharat Manipur Yangkhong Bhuvareshwar account officer Sai Government of India TS Malvia Devi Project and Administration Site Tagel Part IMPHAL na Chingbana Thoram aduda saruyaki. Honorable Prime Minister na December 17 dagi launch tokiba Sunday on cycle hozibawta sahi ama hena akoina hosi sathalai magi asimba akoi motive hairagadi ko akoi environment free ohenba atuga cycle thobudi hena bi se mamangdi amna cycle thona me hoziti kitang mati ma lambi adigi thaba ma sikke ha so koi gari season na pase sigida alternate means se kari oi kita ge ha da akoi cycle se ohen bagi da makta cycle thobus na ka da wi ha ba matam da environment friendly plus physical activity ama oina so season na bi ai ba ko adugi si promote to basna akoi site gi horaga hoziti ayamba department mo ge advaina atopa department khudimakta sigi cycle gi se akoina ministry dagi so letter la aga moi su thoba hore aduna mayam pumna sigi cycle se thominarasi aduga haksam phana environment free oina leminarasi habse thamjani